Thadoi nangbu kaida lege sa loirabo loiredi purak ngasi yoki breakfast ka kemta sadre thenglene noibu kaidau lege sacha puro Hoi tamo ai pujirak lagi minute amamukta ngaibiramo ba Firol khara gi phamungda thamlambani madusu molabani ngasi suro aigi khungup kado ka phajana thajilu aduga ne fish center da chalaga nga leiruso paisa duna aigi purse yahobani madu puraga chalu thabak chatpa nangnaba nga adusu thongadamni ko ai nga ngasi chaba yamna pami Hoi tamo kaino aina ahanbada tawdisibo aibo mau oibini haiduna phajana laknarena tawrise hoida mau haibasidi se ngaktani aigi imana haibadu sumkhreda ko aina ngasai nga thongu harga nga su thonglamde saukri thonglaga leiramle khungupsu kap tharamu haibasu tharamde kaidau leige bonoibo yum palabadi mapuri bi sabasing adu nangna loina nangna ba amadi tawgadaba natro Tamo saurono ba ai fishing adu washing machine da sorum laga dry toroga phawrame aduga nga leiba chatpani nga sempham adusu kyu yamna sanglamle aduda nga thongbadi nanglaroi khanduna saugri amaga nga atawbuga sum tawsilaba ai hayengdegi nangna ba honarage ba kaidau naragene na khoibo chanupa imausina ayung ngana yahoraga honareba thabak mayam masi nangna khak singtha bidene ko yum palabadi ngamna ba hona minagadabani madusu nate aidi sarkar gi karmasari oire haiduna imungi kumnom mayamasi nangna kemta mateng pangsin basu leite imongnu bisu ngamna ba hona bada khara sitha bahibasi hongna sani laikai na ta khraga khanara boy ninglani bajina namuno pisi kankhatpadagi nawanglabani ko haibidi haini bajida hayeng amuk onchinduna charaklabadi aibu nupi warakpa ngamdabu nupani haiduna saubirakanu asumna hairamlaga lembadu obis satkhirami imau sidi kemta khalunu nongmani sida isanupasi para ama tambirage haina khali sakado phajana gyan tana sathokluro aikhoi lekai gi club ki meeting ama lai madu halaklaga sakto ai charage phajana layuko wakhal hanthaganu Hoi baji ai charam lage ai sibu tamona pamdraba jala ai tamoda aranba akaiba amata su tawkiba leitri aigi kari asoiba leiraba jano hoida tamodi saujabagi wani thamoidi sengjabani lembana office tegi yumda halaklaga thadoi nangbo tarbo baji su leiba ude baji gadai de satkrage nahan khaidi ainu yumda hanjalakpada adum leirambani Baji mamanaba ma laklambani mahak thindokpada chatkibani kuidri laklanida bajidu kari insang thonglabage ngasi numidangi ngasai aina haikibadu nang saunuko aidi dongdo hekta haibani Saudede tamo saude haibabo khatangdi wadawi numidangi insangsi nga atawba khara leibadu aina nga tawthong oina thongle tamogi pamjabadu aina thongjarabani fare sakto ngasi nganna saminarasi baji khoi laklaga adugane kar manungda file khara yahubani madu egi kaduda thamlamu ai imanaba khara unaruge hayengna second saturday suti leire sunday su holiday oire aduga monday dana idul zuha gi suti oire 3 days suti leidabanina ai yumda leiba phanglagani adubu aikhoi office ki pending work khara leibadu aina yumda surage haidon file sing adu purakpani section thamu ai chalukige ko imong nupi thadoi isanupa office halakhrabra office halakpa matamdi yaure o gari di leiredana masadi kaida leikrage Baji halakhrabani magi mamanaba khara unarugi haiduna hojikta chatkibada ngairi o tan sare ai ngasi di ichanupa si para amadi tambiba matang sare ado imong nupi nangse aikhoi isi khoi gi yumda numit humni marini dang leiba tari hayengdagi numit humni suti leiba asina aina chanupa da ayuktagi imong honareba thabak sing asi mahangna honaraga tahongi haina khali aduga aina amuk isau langduna mahakpusu gyan tangi haiduna plan tawri Baji yanida ai asum yanaba hona jarage gyan tanaba honabada amuk aibu nathai biramlaga chatkhrabadi kamdauni ai pap langsin bangam noye baji kaisu tawroida aina aigi isieda phone loina hai khrabani hojik lakani imaubu lauba aduga hayengdagi ichanupa du ukai takkadoribani aina yum mamada nupi oibi Mou Amana ayuktagi numidang tomlomdai phawbada honareba thabaksing thaudangsing kayam chawbaga haibadu ichanupa ngasi phawba khangdri isuga amuk yaroklabadi amukka hena thabak hapkalakadoribani
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯅꯧꯔꯤꯉꯩꯁꯤꯗ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯨ ꯃꯀꯨꯕꯣꯛꯀꯤ ꯃꯆꯦꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ, "ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯇꯥꯔꯕꯣ? ꯆꯥꯒꯗꯣ ꯄꯨꯔꯛꯂꯣꯗꯅ꯫ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯅ ꯀꯗꯥꯏ? ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯂꯣ." "ꯀꯩꯗꯧꯔꯦ? ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ? ꯊꯥꯗꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ꯭ꯔꯅꯦ? ꯏꯆꯥꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯔꯇꯤ ꯌꯥꯎꯔꯨꯕꯒꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯃꯥꯜꯂꯤ꯫ ꯆꯠꯄ ꯉꯝꯗꯗꯨꯅ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯒꯤ ꯐꯃꯨꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏꯗꯣ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯈꯩ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯗꯅ." "ꯕꯥꯖꯤ, ꯅꯣꯡ ꯐꯥꯗꯣꯛ ꯈꯔ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯨꯕꯅꯤ꯫ ꯉꯔꯥꯡ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ." "ꯏꯆꯥꯗꯤ ꯉꯔꯥꯡ ꯐꯖꯔꯦ ꯀꯩꯅꯣ꯫ ꯅꯪꯒꯤ ꯐꯃꯨꯡ ꯃꯈꯥꯒꯤ ꯄꯦꯂꯥ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯏꯆꯥꯅ ꯈꯦꯔ ꯍꯧꯗꯣꯔꯛꯄꯁꯤꯡ ꯑꯗꯨ ꯌꯥꯎꯍꯧꯕꯅꯤ꯫ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯍꯩꯗꯣꯛꯂꯨꯆꯣ." "ꯕꯥꯖꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝ ꯇꯧꯖꯔꯅꯤ ꯀꯩꯅꯣ꯫ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯨꯕꯒꯤꯗꯃꯛ ꯕꯥꯖꯤꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯏꯆꯥꯒꯤ ꯄꯥꯈꯣꯟ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯧꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯉꯔꯥꯡꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯧꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯍꯣꯠꯅꯔꯝꯕ ꯊꯕꯛꯁꯤꯡ, ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯂꯣꯏꯅ ꯏꯆꯥꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯀꯩꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯅꯪꯅ ꯆꯥꯗꯣ ꯂꯣꯜꯂꯝꯃꯨꯀꯣ." "ꯉꯝꯅꯤ ꯀꯩꯅꯣ꯫ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕ ꯀꯩ ꯀꯥꯏꯒꯦ? ꯑꯩ ꯏꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯆꯥꯛ ꯑꯃ, ꯆꯥ ꯑꯃ ꯅꯣꯡꯃꯒꯤ ꯊꯣꯡꯕꯕꯨ ꯊꯕꯛꯂꯣ?ꯊꯥꯗꯣꯏꯗꯨ ꯆꯠꯈ꯭ꯔꯁꯅꯨ, ꯑꯗꯨꯝ ꯃꯄꯥꯝꯗ ꯂꯩꯖꯔꯁꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯀꯦꯠ ꯀꯦꯠ ꯂꯥꯎꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯪ ꯑꯩꯉꯣꯟꯗꯒꯗꯤ ꯏꯃꯧꯅꯨꯄꯤ ꯀꯧꯕꯤꯔꯣ ꯒꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ꯫ ꯉꯝꯗ꯭ꯔꯒꯅꯦ ꯏꯆꯥꯅ ꯏꯃꯧꯗꯨ ꯀꯧꯖꯔꯨꯆꯣꯀꯣ꯫ ꯑꯩ ꯑꯃ ꯃꯗꯨꯗ ꯗꯥꯏ ꯂꯩꯇꯦꯀꯣ." "ꯍꯩꯁ, ꯑꯃꯨꯛ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯣꯟꯅ ꯆꯠꯂꯒ ꯂꯩꯔꯝꯗꯅꯕꯀꯣ꯫ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯏꯆꯥꯁꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯇꯤ ꯂꯩꯔꯤꯉꯩꯁꯤꯗ ꯎꯀꯥꯏ ꯇꯛꯂꯒꯦ ꯈꯪꯒꯅꯤ." "ꯍꯦꯔꯥ ꯕꯥꯖꯤ, ꯌꯥꯝ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯗꯨꯕꯨ ꯆꯥ ꯑꯗꯨꯝ ꯂꯣꯟꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯀꯤꯆꯟꯗ ꯆꯪꯂꯝꯃꯤ꯫ ꯀꯤꯆꯟ ꯌꯧꯔꯒ ꯆꯥ ꯂꯣꯟꯒꯦ ꯇꯧꯕꯗ ꯆꯥ ꯃꯅꯥ, ꯆꯤꯅꯤ ꯂꯩꯔꯝꯗ꯭ꯔꯦ, ꯏꯁꯤꯡꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯆꯥ ꯃꯅꯥ, ꯆꯤꯅꯤ, ꯏꯁꯤꯡ, ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯂꯧꯕ ꯆꯠꯂꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ "ꯂꯦꯝꯕ, ꯆꯥ ꯂꯣꯜꯂꯝꯃꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯆꯥ ꯂꯣꯟꯕꯕꯨ ꯊꯕꯛꯂꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯟꯗ꯭ꯔꯤꯕꯅꯣ?" "ꯕꯥꯖꯤ, ꯆꯤꯅꯤꯒ ꯆꯥ ꯃꯅꯥꯒ ꯏꯁꯤꯡꯒ ꯂꯩꯔꯝꯗꯕ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯦ, ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤ ꯑꯌꯨꯛꯀꯤ?" "ꯏꯃꯧꯅꯨꯄꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:30ꯗ ꯆꯥꯛ ꯆꯥꯕꯅꯤ꯫ ꯃꯗꯨ ꯅꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ." "ꯍꯣꯏꯗ ꯍꯣꯏꯗ, ꯅꯪꯅꯅꯕ ꯍꯣꯠꯅꯒꯦꯗ ꯕꯥꯖꯤ꯫ ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯨꯄꯥꯅꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯦꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯀꯤꯆꯟꯗ ꯆꯪꯉꯤ꯫ "ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯩꯅ ꯊꯣꯡꯗꯣꯔꯤꯕꯁꯤꯕꯨ? ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩꯈꯤꯕꯅꯤ, ꯌꯦꯡꯂꯒꯦ꯫ ꯂꯩꯇ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯍꯋꯥꯏ ꯌꯥꯎꯔꯤꯕ ꯖꯥꯠꯂꯥ? ꯍꯋꯥꯏꯁꯨ ꯀꯌꯥ ꯌꯥꯝꯂꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯣ, ꯌꯦꯟꯗꯦꯝ ꯈꯔ ꯂꯩ, ꯃꯁꯤ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ꯫ ꯌꯦꯟꯗꯦꯝ ꯂꯩꯔꯦ, ꯌꯥꯔꯦ꯫ ꯆꯥꯛꯁꯤꯅ ꯃꯤ ꯑꯅꯤꯒꯤ ꯀꯌꯥ ꯊꯣꯡꯗꯣꯏꯕ?" ꯆꯦꯡꯐꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ, ꯆꯦꯡꯁꯨ ꯈꯖꯤꯛꯇꯪ ꯂꯩꯔꯝꯃꯤ꯫ "ꯎꯁ, ꯆꯦꯡꯁꯨ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯕ? ꯀꯝꯗꯧꯅꯤ?" "ꯕꯥꯖꯤ, ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯁꯦ꯫ ꯕꯥꯖꯤꯅ ꯆꯦꯡꯗꯨ ꯈꯔ ꯗꯨꯀꯥꯟꯗꯒꯤ ꯋꯥꯟꯕꯤꯔꯨꯒꯦꯔꯕ?" "ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ꯫ ꯑꯩꯗꯤ ꯏꯃꯧꯅꯨꯄꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯦꯡ ꯂꯩꯕ ꯆꯠꯇ꯭ꯔꯤ꯫ ꯉꯁꯥꯏ ꯅꯪꯅ 'ꯑꯩ ꯅꯨꯄꯥꯅꯤ' ꯋꯥꯖꯥꯎꯒ ꯉꯥꯡꯂꯤꯗꯨꯒ ꯏꯀꯥꯏꯗ꯭ꯔꯣ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯨ, ꯑꯩ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯗ꯭ꯔꯣꯕꯅꯤꯀꯣ." ꯂꯦꯝꯕꯅ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯋꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯊꯦꯡꯅꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯗꯗꯥꯗꯤ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯆꯦꯡ ꯋꯥꯟꯕꯒ ꯊꯣꯛꯂꯛꯏꯀꯣ꯫ ꯏꯅꯝꯃꯅ ꯐꯖꯅ ꯅꯩꯈ꯭ꯔꯕ꯭ꯔꯥ ꯖꯥꯠꯂꯥ? ꯑꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ꯫ ꯏꯅꯝꯃꯗꯨꯅ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯅꯤ꯫ ꯉꯁꯤꯅ ꯗꯗꯥꯅ ꯇꯧꯔꯝꯕꯁꯤꯗ ꯑꯁꯨꯝ ꯍꯪꯕꯅꯤꯀꯣ." "ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦꯅ ꯑꯩꯅ ꯉꯁꯤꯗꯤ ꯆꯠꯂꯨꯕꯅꯤꯗ꯫ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯣ, ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯔꯤꯕꯗꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯀꯥꯏꯒꯤ ꯃꯆꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯂꯦꯝꯕ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯁ, ꯆꯦꯡꯁꯤꯁꯨ ꯐꯧ ꯉꯥꯛꯇ ꯌꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏꯁꯨ ꯐꯖꯅ ꯈꯞꯇꯣꯛꯂꯒ ꯆꯦꯡꯁꯤꯁꯨ ꯌꯣꯜꯂꯕꯗꯤ ꯐꯒꯗꯕꯅꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯁꯨ꯫ ꯑꯩꯕꯨ ꯐꯧꯁꯤꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯈꯟꯗꯣꯛꯇꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦꯗ."
"ꯏꯆꯥꯅꯨꯄꯥ ꯂꯦꯝꯕ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯀꯥꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯍꯧꯕꯅꯤ, ꯃꯗꯨꯁꯨ ꯂꯣꯏꯅ ꯃꯣꯠꯂꯕꯅꯤ꯫ ꯃꯗꯨ ꯈꯔ ꯁꯨ ꯆꯥꯝꯗꯨꯅ ꯏꯁꯇ꯭ꯔꯤꯒ ꯐꯖꯅ ꯇꯛꯎꯀꯣ꯫ ꯑꯩ ꯍꯌꯦꯡ ꯁꯣꯔꯥꯠ ꯑꯃ ꯆꯠꯀꯗꯕ ꯑꯃ ꯂꯩꯌꯦ, ꯅꯪ ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ"꯫ ꯕꯥꯖꯤ, ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯆꯦꯡꯁꯨ ꯐꯧ ꯉꯥꯛꯇ ꯌꯥꯎꯔꯤ, ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯆꯥꯛꯁꯨ ꯑꯩ ꯐꯥꯎꯕ ꯂꯥꯝꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯐꯤꯁꯨ ꯑꯃꯨꯛ ꯁꯨꯗꯣꯔꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯁꯨ ꯊꯣꯡꯗꯣꯔꯤꯕ, ꯀꯣꯜ ꯂꯤꯛꯁꯨ ꯑꯃꯨꯛ ꯐꯦꯡꯗꯣꯔꯤꯕ, ꯋꯥꯏꯁꯨ ꯑꯃꯨꯛ ꯇꯩꯔꯒ ꯗꯨꯛ ꯊꯥꯎꯃꯩꯁꯨ ꯑꯃꯨꯛ ꯊꯥꯟꯗꯧꯔꯤꯕ, ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ꯫ ꯕꯥꯖꯤ, ꯑꯩ ꯉꯝꯖꯔꯔꯣꯏ, ꯅꯃꯧ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇ ꯀꯧꯕ ꯆꯠꯄꯤꯌꯨ꯫ ꯅꯆꯥ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯤ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ ꯑꯣꯐꯤꯁꯀ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯝꯇ ꯀꯧꯕꯤꯌꯣꯕ꯫ ꯍꯥꯍꯥꯍꯥꯍꯥ, ꯅꯨꯄꯥꯅꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯀꯗꯕꯅꯤ꯫ ꯌꯥꯝ ꯋꯥꯔꯕꯣ? ꯅꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯊꯕꯛ ꯇꯧꯕ, ꯉꯝꯗ꯭ꯔꯕꯣ? ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯗꯥꯏꯅꯦ ꯏꯃꯧꯗ, ꯅꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ, ꯀꯩꯗꯧ ꯂꯩꯒꯦ, ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥ ꯈꯔ ꯇꯧꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝ ꯆꯩꯈꯤꯗꯥꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯕꯣ? ꯕꯥꯖꯤ, ꯑꯩ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯕ ꯉꯝꯖꯔꯔꯣꯏ, ꯑꯩ ꯈꯪꯖꯔꯦ ꯉꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯜꯂꯨꯕꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯕꯥꯖꯤ, ꯑꯃꯨꯛꯇ ꯀꯧꯕꯤꯌꯨꯕ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ, ꯅꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯑꯃꯨꯛꯇ ꯀꯧꯕ ꯆꯠꯄꯤꯌꯨꯕ꯫ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ, ꯅꯁꯥꯅ ꯌꯥꯖꯔꯕꯣ? ꯏꯃꯧ ꯅꯨꯄꯤꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗ ꯅꯪꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯁꯤꯟꯕ ꯉꯝꯒꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯧꯕ ꯆꯠꯀꯦꯅꯦ꯫ ꯕꯥꯖꯤ, ꯑꯩ ꯅꯃꯧ ꯅꯨꯄꯤꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ, ꯅꯆꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯉꯁꯤꯗꯒꯤ, ꯅꯆꯥꯕꯨ ukai ꯇꯛꯄꯤꯔꯒꯅꯨ, ꯍꯧꯖꯤꯛꯃꯛ ꯅꯃꯧ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇ ꯀꯧꯕ ꯆꯠꯄꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯜ ꯇꯧꯗꯨꯅ ꯅꯅꯦꯗ ꯍꯥꯏꯈ꯭ꯔꯒꯦ, ꯏꯃꯧꯗꯨ ꯅꯈꯣꯏꯒꯤ ꯅꯅꯦ ꯈꯣꯏꯗ ꯂꯩꯈꯤꯕꯅꯤ, ꯃꯄꯥꯝꯗ ꯆꯠꯄ ꯅꯠꯇꯦ꯫ ꯑꯩꯒ ꯅꯅꯦꯒꯅꯦ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯏꯆꯥꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ, ꯀꯨꯞꯅꯣꯝꯁꯤꯡ ꯀꯌꯥꯝ ꯗꯥꯏꯇ ꯂꯩꯅ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤ ꯈꯪꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯀꯨꯕꯣꯛꯅ ꯃꯥꯒꯤ ꯃꯆꯦꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯀꯥꯔꯇꯨꯟ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ LDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯊꯤꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ, ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯌꯨ꯫ ꯅꯧꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯃꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫